Lamdam asida ningsing batok traba matamdagi leptana chatharakliba kol haibagi sinfam asi ngasidi mapalamdagi machine gi mateng na saba amadi steel gi mamal ahongba kolik singna namna mahut sinkibadagi mutkiba yabagi akiba leirei hiramasi gi matangda LTV News ki paudam ama Maihorol-dagi hauna sinfam asibu sujariba lamdam asigi miyoi-singdadi achauba singnaba ama oiraktuna pitrai amadi senjengna chingba datu singna kol haibagi sinfam asi anauba technology gi matengna puthokpa mamal ahongba polam kaya mapalamdagi leptana thajilakpa maramna sinfam asi mutkhiba yabagi akiba leire haina sinfam asibu pairiba singjamai khongnang faidekpidagi thongam gorobana phongdorakli Astil tholak padagi senjeng ke pitrai ke kol se sidarak na bagi achaw maram hujik tawrisi bawa aduni adagi mayam si yang munina astil se ambaloina singna ki badagi sidarak na bagi maram achaw factor amani mahakna makha taraduna sinfam asi khut yamna changba awaba profit leitaba sinfam oibuna haugalakliba naharol kayana su sinfam asibu na thaiduna thamli Khoiru namitamlaga hairamba kol singa sigi matik mayai khangba myoi kharana lamdam asida puthok chaba kolik singa si leina rabasu ayambana di mamal ahongba mapalamdagi pusalakpa polam singa sina hena sizna krai adumoinamak lighting gi thoram singda changdraba yadraba senthak singa sarik kangsi lai gi mitamna chingba polam singa sigidi makhata na order adumak lakli fongdokhi senfam asina chara amak hendrabasu ahenba thabak pangthokpa ngamde haiki Sinfam asi ahibam leirakamadi khongnang faidekpi ahibam leikaida ahibam sagai imung mari manga khara khakna suriba sinatana atopa mafamdadi thaba asi sunadrei maram aduna hausiki charol asigi matungda sinfam asi mutkigadra haibigi mipaiba fawba leire haina mahakna haiki sinfam asi mutkidana ba sarkar amadi mari lenaba loisangna meeting changhaningbagi apamba su fongdokhi Government na kitang mamutana pa kitang help to haningi government side se work se sabi ni khange machine ngin mato wa ko koi ji ni sing na ga khut na kheli ne ba andagi read machine masa am gum ga khara pangbi khopi na akhon kharam putho ko adu mato ga di wa bi sang ko khara handani Yelhaungai degi lairaklaba kol haibagi sinfam asibu mutkidanaba lenga amadi mari lenaba authority na meeting changbagi matam yaurei loinana sinfam asibu mai pakna pangthoklabadi khunai asigi naharo singbu thabak phangdabagi awaba si kokhangadoribani video journalist Sunil Galoinana paudam jaribi Elizabeth Elite TV Singjamai